ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯈꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯧꯐꯝ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯂꯩꯅꯥ ꯇꯤꯟꯅꯥ ꯈꯔ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯂꯧꯐꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯖꯕ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯇꯥꯔꯤꯕ ꯂꯩꯅꯥꯁꯤ ꯂꯧꯐꯝꯁꯤꯗ ꯇꯥꯔꯤꯕꯁꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯀꯔꯤ ꯇꯤꯟꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯄꯥꯕꯨꯡꯁꯤꯗꯩꯗ ꯈꯤꯇꯪ ꯍꯪꯖꯩ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯄꯥꯕꯨꯡꯗ ꯊꯦꯡꯅꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯦ ꯄꯥꯕꯨꯡ ꯀꯔꯝꯕ ꯑꯣꯏꯕꯅꯣꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯥꯕꯨꯡꯅ ꯁꯝꯂꯞꯅ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯀꯩꯅꯣ ꯐꯧꯁꯤ ꯃꯇꯣꯟꯁꯤ ꯀꯪꯁꯤꯜꯂꯛꯑꯦ ꯉꯧꯊꯣꯛꯑꯒ ꯑꯗꯒꯤ ꯁꯨꯝ ꯆꯪꯊꯔꯒ ꯃꯅꯥꯁꯤ ꯂꯦꯛꯊꯔꯦ ꯑꯗꯨꯒ ꯄꯠꯂꯦ ꯄꯥꯝꯕꯤꯁꯦ ꯄꯥꯕꯨꯡ ꯁꯤꯒꯤ ꯃꯈꯥꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯥꯏꯖꯒꯦ ꯄꯥꯕꯨꯡ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯤ ꯄꯠꯂꯦ ꯑꯩꯈꯣꯏꯅ ꯃꯅꯝ ꯅꯝꯕ ꯀꯥꯟꯗꯁꯨ ꯄꯥꯕꯨꯡ ꯃꯅꯝ ꯑꯝꯇ ꯅꯝꯃꯒ ꯌꯦꯡꯕꯤꯌꯨ ꯑꯄꯨꯝꯕꯒꯤ ꯃꯅꯝ ꯅꯝꯃꯤꯀꯣ ꯅꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯄꯥꯕꯨꯡꯒꯤꯁꯤ ꯂꯧꯐꯝꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯅꯤ ꯑꯗꯣ ꯃꯇꯣꯟꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯤꯟꯅ ꯆꯥꯕ ꯈꯣꯠꯄ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯏ ꯑꯁ꯭ꯋꯥꯏ ꯈꯤꯇꯪ ꯃꯌꯥꯏ ꯋꯥꯏꯁꯤꯗ ꯍꯥꯏꯗꯤ ꯃꯇꯣꯟ ꯃꯅꯥꯁꯤ ꯉꯥꯡꯉꯀꯥꯟꯗ ꯐꯧꯒꯤ ꯄꯥꯝꯕꯤꯁꯦ ꯄꯠꯄꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯄꯥꯕꯨꯡꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯠ ꯕ꯭ꯂꯥꯏꯠ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯒꯗꯣꯏꯕ ꯍꯤꯗꯥꯛꯁꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ GSP ꯀ꯭ꯔꯣꯞ ꯁꯥꯏꯟꯁꯅ ꯄꯨꯊꯣꯛꯄ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯄꯤꯖꯔꯝꯗꯣꯏꯁꯦꯀꯣ ꯄꯥꯕꯨꯡꯒꯤ ꯊꯦꯡꯅꯔꯤꯕ ꯍꯥꯏꯗꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯒꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯄꯤꯖꯔꯝꯒꯦ ꯄꯥꯕꯨꯡ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯀꯥꯞꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯕꯨꯡꯗꯒꯤ ꯑꯩꯈꯣꯏ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯔꯤꯖꯜꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯆꯒꯦ ꯄꯥꯕꯨꯡ ꯐꯔꯦ ꯊꯦꯡꯛ ꯌꯨ